ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃ ꯏꯃꯨꯡ ꯃꯪꯒꯣꯜ ꯑꯗꯨꯕꯨ ꯋꯥꯏꯁꯤꯠꯂꯝ ꯁꯦꯡꯗꯣꯛꯄ ꯂꯥꯛꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯒꯤ ꯃꯣꯕꯥꯏꯜꯗꯨꯁꯨ ꯔꯤꯡꯈꯤꯡꯂꯛꯏ꯫ ꯂꯩꯃ ꯆꯪꯁꯤꯟꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯅꯥꯀꯣꯡꯗ ꯐꯠ ꯅꯞꯁꯤꯟꯗꯨꯅ ꯍꯜꯂꯣ ꯐꯣꯟꯗꯒꯤ ꯂꯤꯛꯂꯥꯏ ꯁꯅꯥꯅ ꯅꯋꯥ ꯅꯈꯣꯟꯒꯅꯦ ꯑꯝꯇ ꯇꯥꯗꯕ ꯀꯨꯏꯔꯦꯅ ꯇꯧꯔꯛꯏꯅꯦ꯫ ꯍꯣ ꯀꯨꯏꯔꯦ ꯅꯣꯡꯇꯁꯨ ꯀꯣꯏꯔꯧꯗꯅ꯫ ꯍꯣ ꯍꯟꯗꯛꯇꯤꯅꯦ ꯅꯆꯥꯅꯨꯄꯥ ꯊꯣꯔꯛꯄꯒ ꯂꯥꯛꯂꯒꯦ꯫ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ꯫ ꯏꯍꯦ ꯄꯥꯃꯦꯜꯗꯨꯕꯨ ꯊꯣꯔꯛꯀꯗꯧ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦ꯫ ꯀꯨꯏꯗ꯭ꯔꯦ ꯊꯣꯔꯛꯀꯗꯧꯔꯦ꯫ ꯑꯗꯣ ꯉꯥꯏꯈꯣ ꯃꯕꯨꯡ ꯃꯆꯜꯗꯨꯗꯤ ꯀꯝꯗꯧꯔꯤ? ꯏꯆꯥ ꯇꯣꯝꯕꯤꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯂꯅꯤꯕꯣ꯫ ꯈꯪꯗ꯭ꯔꯦꯗ ꯁꯅꯥ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯄꯤꯛꯂꯤꯕꯣꯏꯇ ꯅꯤꯡꯂꯤꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯦ꯫ ꯍꯩꯃꯥ ꯏꯆꯥ ꯇꯣꯝꯕꯤꯕꯨ ꯂꯩꯇ꯭ꯔꯣ? ꯀꯩꯗꯧꯔꯕꯅꯣ ꯃꯥꯕꯣ? ꯂꯩ ꯄꯥꯏꯍꯜꯂꯛꯀꯦ꯫ ꯂꯩꯃ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯏꯆꯥ ꯊꯣꯏꯕꯤ ꯅꯪ ꯇꯥꯔꯕꯣ? ꯁꯤꯡꯌꯦꯜꯁꯨ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ? ꯍꯩ ꯁꯦꯅꯦ ꯅꯪ ꯃꯃꯥꯁꯤꯅꯦ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯄꯥꯏꯔꯨ ꯂꯥꯛꯑꯣꯁꯦ꯫ ꯁꯤꯡꯌꯦꯜ ꯃꯃꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯅꯥꯀꯣꯡꯗ ꯊꯝꯃꯤ꯫ ꯑꯁꯣꯝꯗꯒꯤ ꯂꯤꯛꯂꯥꯏ ꯁꯅꯥꯗꯨ ꯋꯥ ꯉꯥꯡꯂꯛꯏ꯫ ꯍꯜꯂꯣ ꯏꯆꯥ ꯇꯣꯝꯕꯤ꯫ ꯇꯥꯏꯌꯦ ꯃꯃꯥꯁꯤ꯫ ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯤꯅꯣ? ꯀꯩꯁꯨ ꯇꯧꯔꯝꯗꯦꯗ ꯑꯗꯨ ꯃꯃꯥꯁꯦ ꯅꯣꯡꯃ ꯀꯣꯏꯔꯧꯗꯅ꯫ ꯂꯤꯛꯂꯥꯏ ꯁꯅꯥꯅ ꯀꯣꯏꯔꯛꯇꯧꯔꯤꯕꯅꯤ ꯍꯟꯗꯛꯅꯦ ꯅꯪ ꯌꯥꯕꯨꯡꯅ ꯍꯦꯛ ꯂꯥꯛꯄꯒ ꯏꯃꯥ ꯂꯥꯛꯀꯦ꯫ ꯁꯣꯏꯗꯕꯤ ꯂꯥꯛꯎꯀꯣ ꯃꯃꯥꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯃꯃꯥꯗ ꯄꯤꯔꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃꯒ ꯂꯤꯛꯂꯥꯏ ꯁꯅꯥꯒꯁꯨ ꯋꯥꯔꯤ ꯇꯧꯍꯧꯔꯤ꯫ ꯂꯩꯃꯅ ꯍꯥꯏꯅ ꯄꯥꯃꯦꯜꯁꯨ ꯃꯧ ꯊꯤꯕ ꯌꯥꯔꯕꯅꯤꯀꯣ ꯁꯅꯥ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯁꯨ ꯏꯃꯧꯒꯩꯗꯣ ꯄꯥꯝꯂꯕꯅꯤ꯫ ꯊꯤꯍꯜꯂꯣ ꯃꯊꯟꯇ ꯉꯥꯏꯍꯧꯅꯤꯀꯣ꯫ ꯁꯣꯝ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯌꯨꯝꯗꯨꯗ ꯀꯝꯗꯧꯔꯤ? ꯂꯩꯅꯝꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯟꯕ ꯍꯧꯒꯠꯂꯤ꯫ ꯄꯤꯕꯥꯒ ꯄꯣꯏꯔꯩꯒꯅ ꯁꯨꯃꯥꯡꯗ ꯆꯥꯔꯤ ꯃꯌꯥꯝꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥ ꯁꯅꯥꯔꯩꯅ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯂꯥꯛꯍꯧꯗꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ꯫ ꯄꯥꯟꯊꯣꯏ ꯆꯥꯛꯈꯨꯝꯗ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯝꯃ ꯑꯩ ꯀꯩꯗꯧꯔꯧꯒꯦ? ꯂꯩꯅꯝꯕꯤ ꯃꯆꯜꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯏꯆꯟ ꯅꯪꯕꯨ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯏꯅꯝꯃꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯦ ꯁꯤꯗꯒ ꯍꯤꯗꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯏꯅꯝꯃ ꯑꯩ ꯍꯤꯗꯥꯛ ꯆꯥꯏ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯍꯥꯏꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩꯅ꯫ ꯏꯅꯝꯃ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯈꯣꯏ ꯇꯥꯃꯣꯆꯧꯅꯁꯨ ꯉꯔꯥꯡ ꯑꯩꯉꯣꯟꯗꯅꯦ ꯏꯆꯜꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯌꯦ꯫ ꯄꯥꯟꯊꯣꯏ ꯊꯣꯏꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ꯫ ꯂꯨꯍꯣꯡꯕꯩ ꯑꯍꯤꯡꯗ ꯅꯇꯩ ꯅꯥꯎ ꯀꯦꯅꯒꯤꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯅꯔꯤꯕ ꯌꯥꯝ ꯇꯟꯗꯦꯍꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯍꯧꯗ ꯆꯪꯂꯛꯄ ꯄꯤꯕꯥꯗꯨ ꯊꯣꯡꯖꯤꯜꯂꯨ ꯆꯞ ꯂꯦꯞꯄꯤ꯫ ꯂꯩꯅꯝꯕꯤꯁꯨ ꯈꯨꯝꯂꯛꯇꯦ ꯄꯥꯟꯊꯣꯏ ꯃꯕꯨꯡꯕꯨ ꯎꯔꯗꯨꯅ ꯇꯝꯆꯥ ꯆꯥ ꯊꯛꯅꯤꯡꯉꯕ? ꯏꯅꯝꯃꯅ ꯂꯣꯏꯔꯦ ꯊꯥꯗꯧꯅꯤ ꯆꯠꯂꯝꯃꯨꯆꯣ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕ ꯍꯧꯔꯕ? ꯄꯤꯕꯥ ꯂꯩꯅꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯝꯁꯨ ꯆꯥꯗꯨ ꯀꯞꯁꯤꯡꯗꯨꯗ ꯍꯩꯅ ꯃꯆꯜꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯟ ꯆꯥꯁꯤ ꯏꯅꯝꯃ ꯄꯥꯏꯔꯒꯦ ꯑꯆꯥꯄꯣꯠꯁꯦ ꯑꯝꯇ ꯄꯥꯏꯕꯤꯔꯣ ꯏꯅꯝꯃꯗ꯫ ꯍꯣꯏ꯫ ꯄꯥꯟꯊꯣꯏ ꯃꯅꯝꯃꯒ ꯃꯄꯥꯟꯂꯣꯝꯗ ꯄꯨꯟꯅ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯤ꯫ ꯃꯥꯡꯒꯣꯜꯗꯨꯗ ꯃꯧ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯔꯩ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯥꯎ ꯏꯕꯦꯝꯃ ꯁꯦ ꯆꯥꯗꯣ ꯅꯅꯦꯒ ꯅꯆꯦꯒꯗ ꯄꯤꯌꯨꯁꯦ꯫ ꯂꯩꯅꯝꯕꯤ ꯏꯪꯅ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯃꯧ ꯑꯅꯤꯗꯨꯗ ꯆꯥꯗꯨ ꯂꯥꯟꯁꯤꯜꯂꯤ꯫ ꯏꯅꯦ ꯏꯆꯦ ꯆꯥ ꯊꯛꯁꯦ ꯏꯆꯟ ꯂꯥꯎ ꯑꯆꯥꯄꯣꯠꯇꯣ ꯄꯤꯔꯣ꯫ ꯄꯥꯟꯊꯣꯏꯁꯨ ꯑꯆꯥꯄꯣꯠꯇꯣ ꯄꯨꯔꯛꯇꯨꯅ ꯅꯤꯅꯦ ꯁꯦ꯫ ꯂꯩꯅꯝ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯅ ꯊꯕꯛ ꯇꯧꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯄꯥꯟꯊꯣꯏꯗ ꯍꯥꯏ ꯏꯆꯟ ꯇꯥꯃꯣꯆꯥꯒꯤ ꯃꯤꯡꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯏꯅꯝꯃ ꯀꯥꯎꯔꯦ꯫ ꯑꯩꯈꯣꯏ ꯇꯝꯆꯥꯔꯣ? ꯄꯣꯏꯔꯩ ꯑꯇꯣꯝꯕ ꯀꯧ꯫ ꯑꯇꯣꯝꯕ ꯆꯥꯁꯤ ꯍꯥꯟꯅ ꯊꯛꯅꯕ ꯇꯧꯔ ꯂꯥꯛꯑꯣꯗꯅ꯫ ꯄꯣꯏꯔꯩ ꯃꯌꯥꯝꯕꯗ ꯍꯥꯏꯐꯦꯠꯀ ꯌꯦꯡꯗꯨꯅ ꯇꯝꯆꯥ ꯂꯥꯛꯑꯣꯍꯦ ꯀꯧꯔꯛꯇꯅꯤ ꯀꯥꯏꯔꯣ ꯂꯥꯛꯑꯣ꯫ ꯄꯤꯕꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ ꯍꯥꯏꯔꯤꯒꯨꯝ ꯑꯉꯛꯇꯣ ꯍꯥꯏꯐꯦꯠ ꯏꯟꯗꯨꯅ ꯃꯥꯁꯨ ꯆꯥ ꯊꯛꯄ ꯆꯪꯂꯛꯏ꯫ ꯂꯩꯅꯝꯕꯤꯁꯨ ꯅꯣꯛꯃꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯆꯥꯗꯨ ꯄꯤꯔꯛꯏ꯫ ꯄꯣꯏꯔꯩ ꯁꯤꯅ ꯇꯥꯃꯣꯒꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯗꯨ ꯄꯤꯔꯝꯂꯒ ꯄꯥꯟꯊꯣꯏꯒ ꯂꯩꯅꯝꯒꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯅꯧꯕꯤ ꯂꯥꯛꯄ ꯏꯃꯨꯡꯒ ꯑꯣꯏꯔꯦ ꯄꯣꯏꯔꯩ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯏꯃꯨꯡꯗꯨꯃꯗꯤ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤ꯫
ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯥꯔꯤꯛ ꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯇꯥꯡ ꯁꯈꯣꯝꯕ ꯃꯥꯗꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯗ ꯌꯥꯏ ꯑꯩ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯌꯥꯝ ꯋꯥꯔꯦ ꯇꯌꯥꯏ꯫ ꯑꯩ ꯑꯁꯤꯕꯨ ꯐꯔꯛꯈꯤꯒꯗꯧꯔꯤꯕ꯭ꯔꯣ? ꯐꯔꯛꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯁꯦ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯕ ꯅꯪꯕꯣ꯫ ꯅꯪꯒꯤ ꯅꯇꯧꯁꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯦ ꯊꯥꯔꯤꯛ꯫ ꯇꯌꯥꯏ ꯑꯍꯦꯟꯕ ꯋꯥꯈꯜꯗꯣ ꯑꯝꯇ ꯈꯜꯂꯅꯨꯀꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ꯫ ꯄꯣꯊꯥꯅꯤꯡꯂꯤ ꯑꯩꯁꯦ ꯃꯇꯝ ꯆꯨꯞꯄꯒꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯌꯥꯏ ꯏꯆꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯑꯩ ꯎꯅꯤꯡꯕ ꯐꯥꯎꯔꯤ꯫ ꯊꯥꯔꯤꯛ ꯋꯥ ꯉꯥꯡꯂꯅꯨ ꯀꯩꯗꯧꯕꯒꯤ ꯅꯪꯕꯣ? ꯊꯥꯔꯤꯛ ꯃꯥꯁꯨ ꯇꯥꯡꯖꯈꯣꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ ꯈꯪꯏ, ꯑꯗꯨꯅ ꯃꯥꯁꯨ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯕ ꯊꯦꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯐꯅꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ! ꯃꯆꯥꯕꯨ ꯂꯥꯛꯇꯅ ꯃꯦꯝꯆꯥ ꯃꯥꯅ ꯀꯧꯔꯛꯄꯅꯤ꯫ ꯅꯣꯡꯏꯟꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯏꯁꯧ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯏꯃꯥ ꯑꯗꯨ ꯀꯟ ꯀꯧꯏꯗꯨꯕꯣ? ꯅꯠꯇꯦ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯤꯗꯤ ꯂꯩꯇꯗꯅ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ? ꯏꯃꯥ ꯅꯪꯁꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯕꯣ? ꯍꯦ ꯑꯩ ꯀꯔꯤꯝ ꯈꯪꯗꯦꯀꯣ, ꯑꯩ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯣꯡꯏꯜꯁꯨ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯐꯠꯊꯣꯔꯛꯇꯨꯅ ꯀꯩ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯉꯁꯤ ꯏꯃꯥ ꯅꯪꯕꯣ? ꯃꯐꯤꯒ ꯅꯥꯟꯅ ꯁꯦꯠꯇꯅ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯅꯪꯗꯤ? ꯍꯥ ꯀꯥꯏ ꯆꯠꯇꯧꯔꯤꯅꯣꯏꯕ? ꯁꯛꯍꯦꯟ ꯑꯣꯏꯅ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ꯫ ꯅꯇꯨ ꯊꯤꯌꯨꯗꯤ ꯌꯥꯗꯅ ꯀꯩꯗꯧ ꯆꯠꯇꯣꯏꯕ ꯅꯪꯗꯤ? ꯇꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯅ ꯍꯩ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯧ ꯏꯀꯥꯏꯗ꯭ꯔ ꯅꯪ? ꯑꯁ ꯍꯧꯔꯦꯗꯣ꯫ ꯍꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯍꯥ ꯍꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯁ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯚꯩꯔꯤꯕꯤ ꯑꯣꯜꯂꯦ ꯄꯂꯦꯝ ꯅꯪ꯫ ꯅꯨꯡꯁꯤꯔꯦꯗꯀꯣ ꯏꯆꯥꯗꯤ, ꯅꯇꯨ ꯊꯤ ꯈꯪꯗꯕꯧ꯫ ꯍꯦꯔꯦꯗ ꯑꯗꯨꯏ ꯋꯥꯍꯩꯗꯨ ꯐꯥꯎꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯏꯃꯥ꯫ ꯂꯨꯍꯣꯡꯗꯕꯩ ꯋꯥꯅꯤ, ꯅꯨꯄꯤꯗꯤ ꯂꯩꯔꯦ ꯀꯩꯅꯣ꯫ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯤꯁꯨ ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯟꯅ ꯉꯥꯏꯔꯝꯗꯧꯔꯤꯅꯤ꯫ ꯃꯦꯝꯆꯥ ꯈꯣꯏꯆꯪꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯆꯥꯗ ꯋꯥꯍꯪ ꯇꯧꯔꯤ꯫ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯅꯨꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯔꯅꯦ? ꯂꯥꯛꯇ ꯌꯥꯏꯔꯣ? ꯕꯨꯡꯉꯣ ꯏꯃꯥ ꯀꯨꯏꯔꯣꯏ, ꯅꯄꯥꯒꯤ ꯆꯥꯛ ꯈꯖꯤꯛꯇ ꯊꯣꯡꯂꯝꯒꯦ, ꯏꯃꯥꯒꯅꯦ ꯍꯦꯛꯇ ꯆꯠꯁꯤ ꯀꯩꯗꯧꯒꯦ ꯅꯇꯥ ꯍꯣꯏꯗ ꯆꯠꯄꯗꯣ? ꯏꯃꯥꯗꯤ ꯀꯩꯗꯧꯗꯣꯏꯕ? ꯐꯛꯂꯥꯡ ꯔꯪꯒ ꯍꯥꯏꯒꯦ ꯍꯥꯏꯔꯣ? ꯋꯥꯊꯤ ꯉꯥꯡꯒꯅꯨ ꯕꯨꯡꯉꯣ, ꯏꯃꯥꯅꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯔꯗꯧꯅꯤ ꯉꯁꯤ꯫ ꯍꯩꯔꯥꯡꯉꯩꯗ ꯌꯨꯔꯥꯡꯈꯤꯅꯨꯀꯣ ꯏꯃꯥ꯫ ꯑꯩ ꯈꯪꯗꯦ ꯕꯨꯡꯉꯣ, ꯍꯩꯔꯥꯡꯕ ꯌꯨꯔꯥꯡꯕ ꯍꯣꯃꯦ ꯂꯩꯂꯥꯡꯕ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯃꯥꯗ꯫ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗ ꯃꯦꯂꯩ ꯂꯥꯡꯕ ꯀꯥꯏ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯑꯩ ꯊꯦꯡꯉꯦ ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯇꯧꯒꯦꯕ, ꯑꯩ ꯊꯣꯛꯈꯤꯒꯦ꯫ ꯊꯨꯅ ꯄꯨꯔꯛꯀꯦꯕ? ꯑꯗꯨ ꯑꯣꯏꯗꯤ ꯐꯩꯗꯅ꯫ ꯆꯠꯂꯣ ꯏꯕꯨꯡꯉꯣ, ꯉꯟꯅ ꯍꯜꯂꯛꯎꯀꯣ꯫ ꯅꯣꯡꯏꯟꯁꯨ ꯊꯣꯛꯈꯤ, ꯃꯦꯝꯆꯥꯁꯨ ꯂꯩꯍꯧꯏ꯫ ꯁꯛꯍꯦꯟ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯅ ꯍꯥꯏꯗꯅ ꯃꯌꯥꯝꯗꯨ ꯃꯔꯥꯡ ꯇꯧꯔꯤ꯫ ꯆꯅꯨꯁꯨ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕꯗꯨ ꯌꯥꯎꯔꯤ꯫ ꯅꯣꯡꯏꯟ ꯃꯥꯗꯤ ꯁꯤꯡꯉꯦꯜꯒ ꯆꯅꯨꯒꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ꯫ ꯃꯔꯛꯇ ꯆꯅꯨꯒ ꯃꯣꯏ ꯑꯅꯤꯗꯨ ꯏꯔꯥꯡ ꯀꯁꯨ ꯀꯥꯞꯅꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯏꯔꯥꯡ ꯍꯥꯏꯗꯨꯅꯤ ꯄꯥꯈꯪ ꯑꯔꯤꯕ ꯃꯥꯁꯨ꯫ ꯅꯣꯡꯏꯟꯅ ꯆꯅꯝꯗꯣ ꯈꯣꯛꯎꯅꯨꯀꯣ, ꯅꯈꯨꯠ ꯅꯥꯅꯤ, ꯑꯩ ꯈꯣꯛꯀꯦ꯫ ꯑꯁꯦꯡꯕꯅꯤ ꯄꯛꯇꯦ꯫ ꯁꯤꯡꯉꯦꯜꯅ ꯁꯦꯁ꯫ ꯅꯣꯡꯏꯜꯅ ꯆꯥꯛꯆꯕ꯭ꯔ ꯏꯆꯜ? ꯑꯍꯝ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯁꯛꯍꯦꯟꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯌꯧꯔꯛꯂꯤ꯫ ꯕꯣꯔ ꯃꯌꯨꯝꯒꯤ ꯃꯤꯌꯥꯝꯗꯨ ꯍꯨꯞꯇꯨꯅ ꯀꯩꯅꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔ ꯃꯇꯥꯡꯅꯤ꯫ ꯁꯣꯝꯗ ꯌꯦꯠꯄꯍꯣꯏ ꯄꯣꯏꯔꯩꯍꯣꯏꯗꯤ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯄꯥꯔꯇꯤ ꯇꯧꯒꯗꯕ ꯃꯐꯝꯗꯨꯒꯤ ꯃꯩ ꯊꯥꯟꯕ ꯈꯣꯠꯄ ꯀꯟꯅ ꯂꯥꯛꯅꯔꯤ꯫ ꯂꯩꯁꯥꯕꯤ ꯈꯔ ꯂꯩꯔꯤꯗꯨꯁꯨ ꯄ꯭ꯂꯥꯎ ꯍꯥꯟꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯔꯤ꯫ ꯌꯦꯠꯄꯍꯣꯏ ꯄꯣꯏꯔꯩꯍꯣꯏꯅ ꯂꯩꯔꯤꯕ ꯃꯅꯥꯛꯇꯨꯗ ꯆꯅꯨꯒ ꯁꯤꯡꯉꯦꯜꯒꯁꯨ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯤ꯫ ꯏꯔꯥꯡ ꯇꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯊꯥꯜꯂꯤꯕ ꯂꯥꯏꯠꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯆꯅꯨꯅ ꯍꯥꯏ꯫ ꯐꯖꯔꯦ ꯃꯩꯁꯤꯗꯤ, ꯁꯤꯗꯤ ꯑꯩꯈꯣꯏꯗꯨꯝ ꯄꯥꯔꯇꯤ ꯇꯧꯊꯣꯛꯅꯤꯡꯉꯦ ꯑꯣꯏꯕ꯫ ꯌꯦꯠꯄꯅ ꯂꯩꯁꯥꯕꯤꯅ ꯄꯥꯔꯇꯤ ꯇꯧꯍꯧꯔꯦꯗꯤ ꯂꯩꯀꯥꯏꯅ ꯐꯖꯅ ꯉꯥꯡꯅꯅꯤ꯫ ꯁꯦꯡꯗꯣꯛꯄ ꯇꯟꯗ꯭ꯔꯗꯤ ꯇꯧꯕꯤꯌꯨ,
ꯑꯩꯗꯤ ꯀꯃꯦꯟ ꯏꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯈꯛ ꯇꯧꯗꯧ ꯅꯠꯇꯦ ꯀꯩꯅꯣ ꯇꯥꯏꯌꯦꯞꯄ ꯍꯣꯏꯁꯨ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯋꯣꯏꯃ ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯖꯈ꯭ꯔꯦ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯈꯔ ꯇꯧꯖꯕꯩ ꯋꯥꯅꯤ ꯕꯗꯅꯥꯝꯒ ꯆꯥꯕ ꯌꯥꯕ ꯃꯤꯗꯤ ꯍꯩ ꯑꯩꯈꯣꯏ ꯅꯠꯇꯦꯍꯦ ꯆꯅꯨ ꯅꯣꯛꯇꯨꯅ ꯋꯥꯈꯜ ꯈꯨꯇꯥꯁꯦ ꯍꯣꯏꯅꯦ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯛꯇꯥꯗꯨꯒ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯕꯅꯣ ꯏꯆꯜ ꯑꯅꯤꯅ ꯁ꯭ꯋꯥꯏꯗ ꯂꯥꯏꯁꯤꯅꯕꯣ ꯆꯅꯨꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯤ ꯇꯥꯅꯤꯡꯊꯦꯝ ꯃꯤꯅꯧꯔꯒ ꯐꯖꯗꯦ ꯍꯥꯏꯕꯅꯤꯗ ꯁꯤꯡꯒꯜ ꯑꯣꯏꯔꯗꯤ ꯐꯩ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯔꯤ ꯈꯟꯕꯅꯣ ꯁꯤꯡꯒꯦꯜꯗꯨ ꯇꯞꯅ ꯅꯣꯛꯏ ꯁꯤꯡꯒꯦꯜꯅ ꯅꯣꯛꯄ ꯎꯔꯒ ꯄꯣꯏꯔꯩꯗꯨ ꯃꯨꯃꯣꯟ ꯇꯧꯔꯤ ꯁꯤꯡꯒꯦꯜꯅ ꯇꯥꯍꯦꯞꯄ ꯍꯣꯔꯦꯟ ꯕꯣꯔ ꯂꯥꯛꯑꯀꯥꯟꯗ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯗ ꯑꯗꯨꯝ ꯂꯥꯛꯎꯀꯣ ꯅꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕꯗꯤ ꯑꯁꯣꯝꯗ ꯇꯧꯔꯤꯌꯦ ꯑꯩꯈꯣꯏꯁꯨ ꯆꯪꯉꯒꯦ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯪꯈ꯭ꯔꯤ ꯌꯦꯞꯄꯅ ꯍꯥꯏꯍꯧꯏ ꯄꯥꯔꯇꯤꯗꯨꯗꯤ ꯅꯣꯏ ꯍꯥꯟꯅ ꯇꯧꯔꯣꯀꯣ ꯆꯅꯨꯅ ꯇꯥꯍꯦꯞꯄ ꯉꯥꯏꯗꯣꯏꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯃꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯅ ꯆꯥ ꯌꯦꯟꯕꯅ ꯌꯦꯟꯕ ꯄ꯭ꯂꯥꯎ ꯌꯦꯟꯕꯅ ꯌꯦꯟꯕ ꯇꯧꯗꯨꯅ ꯅꯤꯡꯊꯤꯅ ꯄꯤꯖ ꯄꯤꯊꯛꯂꯤ ꯉꯁꯥꯏ ꯌꯦꯞꯄ ꯍꯣꯏꯅ ꯁꯦꯝꯈꯤꯕ ꯀꯥꯗꯨꯗꯅꯤ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯄꯥꯔꯇꯤ ꯇꯧꯔꯤ ꯄꯦꯛ ꯑꯃꯅꯤ ꯇꯥꯈꯤꯕꯗꯒꯤ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯉꯥꯡꯕꯒ ꯅꯣꯛꯄꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯅ ꯐꯝꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ ꯌꯨꯁꯨ ꯊꯛꯇꯦ ꯑꯗꯨꯃꯛ ꯃꯌꯥꯝꯗꯨꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯌꯦꯡꯂꯤ ꯇꯦꯝꯕꯅ ꯉꯁꯤꯒꯤ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕꯁꯤꯗ ꯀꯥꯏꯒꯦ ꯇꯧꯕ ꯑꯩꯒꯤ ꯌꯣꯛꯇꯣ ꯍꯦꯛ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯁꯤꯗꯣꯛꯈꯤꯗ ꯅꯣꯡꯏꯟꯅ ꯅꯣꯏꯗꯤ ꯅꯣꯏꯕꯅꯤꯍꯦ ꯅꯪ ꯑꯣꯛꯇꯣ ꯏꯇꯥꯎ ꯁꯛꯍꯦꯟꯅ ꯉꯥꯏꯈꯣꯁꯦ ꯑꯩꯅ ꯁꯤꯜꯂꯤ ꯃꯌꯥꯝꯁꯤꯕꯨ ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯣ ꯃꯌꯥꯝꯕꯣ ꯇꯦꯝꯕꯅ ꯄꯦꯟꯗꯕꯩ ꯅꯠꯇꯦꯅꯦ ꯕꯣꯟꯙꯣ ꯑꯗꯣ ꯏꯇꯥꯎ ꯄꯥꯃꯦꯜꯁꯤ ꯉꯁꯥꯏꯗꯩ ꯌꯨꯁꯨ ꯊꯛꯇꯦ ꯋꯥꯁꯨ ꯉꯥꯡꯗꯦ ꯀꯩꯅꯣ ꯏꯇꯥꯎꯅ ꯄꯦꯟꯗ꯭ꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯥꯃꯦꯜꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕꯕꯨ ꯄꯦꯟꯕ ꯄꯦꯟꯗꯕ ꯀꯔꯤ ꯃꯊꯧ ꯇꯥꯒꯦꯅꯦ ꯅꯣꯡꯏꯟꯅ ꯉꯥꯏꯈꯣ ꯅꯪ ꯋꯥꯗꯣ ꯃꯔꯨ ꯌꯥꯝ ꯂꯩ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯉꯥꯏꯔꯦ ꯁꯤꯂꯥꯎꯗꯔ ꯇꯥꯗ꯭ꯔꯦꯅꯦ ꯇꯦꯝꯕꯅ ꯄꯥꯃꯦꯜꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯤ ꯏꯇꯥꯎ ꯄꯥꯃꯦꯜꯅ ꯌꯥꯔꯁꯦ ꯑꯩ ꯄꯦꯟꯗꯕ ꯑꯝꯇ ꯂꯩꯖꯗꯦꯁꯦ ꯇꯦꯝꯕ ꯄꯥꯃꯦꯜꯗ ꯒ꯭ꯂꯥꯁ ꯑꯃ ꯁꯠ ꯂꯥꯟꯁꯤꯟꯗꯨꯅ ꯑꯗꯨꯏꯗꯤ ꯁꯤꯝꯇꯪ ꯄꯥꯏꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯐꯣꯔꯦꯟꯗ ꯆꯥꯎꯕ ꯏꯇꯥꯎ ꯄꯥꯃꯦꯜ ꯂꯥꯟꯁꯤꯜꯂꯛꯂꯤꯕ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯃꯈꯨꯟ ꯍꯥꯏꯐꯦꯠ ꯏꯟꯊꯣꯛꯂꯒ ꯇꯦꯝꯕ ꯑꯩ ꯃꯁꯤꯃꯗꯤ ꯇꯧꯔꯔꯣꯏꯒꯦ ꯆꯥꯅꯕꯁꯨ ꯑꯣꯏꯅ ꯆꯥꯔꯒꯦ ꯇꯦꯝꯕꯁꯨ ꯂꯥꯟꯊꯣꯛꯂꯨꯔꯤꯕ ꯒ꯭ꯂꯥꯁꯇꯨ ꯐꯠ ꯍꯟꯖꯤꯟꯗꯨꯅ ꯑꯣꯀꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯥꯅꯕꯁꯤ ꯆꯥꯔꯣ ꯑꯗꯣ ꯌꯨ ꯊꯛꯇꯕ ꯅꯨꯄꯥꯗꯤ ꯍꯣꯃꯣꯅꯤꯌꯦ ꯑꯁꯨꯝꯅ ꯃꯔꯥꯡ ꯇꯧꯔꯤꯉꯩ ꯁꯛꯍꯦꯟꯒꯤ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯏ ꯀꯅꯥꯅꯣ ꯌꯦꯡꯂꯨꯕꯗ ꯃꯁꯜꯒꯤ ꯑꯣꯏꯔꯝꯃꯤ ꯁꯛꯍꯦꯟ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯀꯩꯗꯧꯔꯤ ꯁꯟꯊꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯍꯥꯏꯅꯔꯤ ꯇꯝꯆꯧ ꯀꯩꯗꯩꯅꯣ ꯈꯪꯗꯦꯕ ꯃꯤ ꯏꯅꯝꯕꯁꯦ ꯋꯥꯕꯅ ꯂꯣꯏꯔꯝꯃꯅꯤ ꯍꯣ ꯏꯕꯨꯡ ꯂꯥꯛꯑꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯊꯠꯂꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯅ ꯍꯥꯏ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦꯍꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯩ ꯅꯨꯄꯤꯗꯣ ꯆꯥꯕ ꯌꯥꯖꯩ ꯈꯤꯇ ꯄꯤꯖꯕꯤꯔꯨꯈꯤꯒꯦ ꯅꯣꯡꯏꯟꯅ ꯑꯣꯀꯦ ꯆꯥꯛꯀꯗꯣ ꯐꯖꯅ ꯏꯟꯅꯧꯔꯣ ꯅꯣꯡꯏꯜꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯏꯃꯣꯁꯅꯦꯜꯒ ꯑꯣꯏꯈꯠꯂꯛꯏ ꯏꯇꯥꯎ ꯍꯣꯏꯗꯤ ꯅꯨꯄꯤꯈꯩꯁꯨ ꯊꯤꯔꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯅꯕꯨ ꯏꯇꯥꯎꯒꯤ ꯆꯥꯛ ꯏꯟꯅꯕꯗꯨ ꯎꯔꯗꯤ ꯃꯊꯃꯣꯏꯗ ꯁꯣꯏꯗꯅ ꯃꯆꯥꯏꯕꯨ ꯁꯥꯎꯔꯝꯗꯣꯏꯅꯤ ꯄꯥꯃꯦꯜꯅ ꯏꯇꯥꯎꯒꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯀꯩꯅꯣ ꯑꯩꯕꯨꯗꯤ ꯆꯞ ꯆꯥꯔꯦ ꯍꯥꯏꯕꯨ ꯅꯨꯄꯤꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯅꯤꯅꯦ ꯚꯥꯏ ꯀꯌꯥꯝ ꯑꯉꯥꯡꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯌꯥꯝ ꯑꯉꯥꯡꯅꯤꯗ ꯏꯆꯜ ꯅꯨꯄꯤ ꯑꯣꯏꯅ ꯈꯜꯂꯣ ꯍꯥꯏꯁꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩꯅ ꯄꯥꯃꯦꯜ ꯃꯁꯥꯗꯨ ꯈꯖꯤꯛ ꯂꯥꯡꯇꯛꯅꯕ ꯃꯇꯧ ꯎꯠꯇꯨꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯍꯥꯏꯁꯤ ꯏꯇꯥꯎ ꯏꯆꯜꯕꯨꯔ ꯍꯥꯏꯔꯤꯁꯤꯕꯣ ꯆꯠꯊꯣꯗ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯏꯆꯜ ꯃꯃꯥꯟꯅꯕꯤꯗꯨꯅꯤ ꯀꯩꯗꯧꯔꯒꯦ ꯑꯣꯟꯊꯣꯛꯄ ꯑꯩꯕꯨ ꯅꯍꯥꯞ ꯆꯥꯗꯕ ꯄꯥꯃꯦꯜ ꯃꯁꯥꯗꯨ ꯅꯦꯍꯦꯛ ꯇꯥꯔꯕꯒꯨꯝ ꯇꯞꯅ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯍꯥꯏ ꯐꯩ ꯑꯉꯥꯡꯗꯩ ꯁꯦꯝꯒꯠꯄꯅ ꯐꯔꯦꯗ ꯄꯥꯃꯦꯜ ꯃꯥꯅ ꯉꯁꯤꯈꯛ ꯃꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯂꯒ ꯎꯠꯂꯤꯕ ꯇꯧꯔꯤ ꯃꯇꯧꯁꯤꯅ ꯑꯎꯕ ꯇꯥꯕ ꯀꯅꯥꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯄꯥꯎꯈꯨꯝꯕꯨ ꯆꯜꯂꯤꯕꯅꯣ ꯈꯪꯗꯦ ꯁꯣꯝꯅ ꯕꯣꯔ ꯀꯩꯅꯥ ꯆꯥꯛ ꯄꯤꯖꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯔꯥꯎ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯂꯤꯛꯂꯥꯏ ꯁꯅꯥ ꯑꯃꯗꯤ ꯄꯥꯃꯦꯜ ꯑꯊꯦꯡꯕꯗꯨꯗ ꯃꯌꯨꯝꯗ ꯍꯟꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯡꯒꯦꯜ ꯍꯣꯏꯗ ꯄꯨꯟꯅ ꯂꯩꯔꯦ ꯁꯤꯡꯒꯦꯜꯅ ꯃꯄꯥꯟ ꯑꯗꯣꯝꯅ ꯊꯣꯔꯛꯄꯗ ꯄꯥꯃꯦꯜꯒ ꯊꯣꯡꯖꯤꯜꯂ ꯊꯦꯡꯅꯩ ꯄꯥꯃꯦꯜ ꯁꯤꯡꯒꯦꯜꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ
ꯏꯆꯜꯁꯤ ꯂꯩꯁꯥꯕꯤ ꯐꯔꯝꯃꯤꯅꯤ ꯌꯥꯝꯕꯨꯡꯅ ꯎꯗꯕ ꯀꯨꯏꯗꯧꯔꯤꯅꯤ ꯑꯗꯣ ꯑꯩꯕꯨ ꯆꯥ ꯑꯝꯇꯗꯤ ꯊꯛꯀꯦꯗꯅ ꯍꯣꯏ ꯑꯩ ꯄꯨꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯁꯤꯡꯌꯦꯜ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯄꯥꯃꯦꯜꯗ ꯄꯤꯔꯛꯏ ꯁꯤ ꯌꯥꯝꯕꯣ ꯄꯥꯃꯦꯜ ꯆꯥꯗꯨ ꯂꯧꯔꯒ ꯋꯥꯎ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤꯀꯣ ꯁꯤꯡꯌꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯎꯗꯣꯏꯅꯤ ꯑꯩꯅ ꯄꯤꯕꯒꯤ ꯏꯅꯝꯃꯅꯗꯤ ꯂꯣꯟꯕꯅꯤ ꯄꯥꯃꯦꯜ ꯋꯥ ꯉꯥꯡꯗꯦ ꯆꯥꯗꯣ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯐꯠ ꯊꯛꯏ ꯑꯗꯨꯒ ꯋꯥꯗꯣ ꯃꯈꯥꯃꯨꯛ ꯁꯝꯊꯔꯛꯏ ꯏꯔꯥꯡꯒ ꯇꯧꯏ ꯄꯥꯎ ꯍꯦꯛ ꯇꯥꯔꯕ ꯑꯩꯗꯤ ꯍꯦꯛꯇ ꯐꯨꯒꯗꯕꯅꯤꯀꯣ ꯅꯈꯣꯡ ꯊꯨꯗꯦꯛꯀꯗꯕꯅꯤ ꯀꯥꯏꯗ ꯏꯔꯥꯡꯅꯣꯗ ꯍꯥꯏꯖꯤꯟꯒꯗꯨꯅ ꯑꯉꯥꯡꯅ ꯂꯥꯏꯅ ꯆꯥꯎꯕꯅꯤ ꯌꯥꯝꯕꯣ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯀꯣ ꯌꯥꯝ ꯑꯉꯥꯡꯗ ꯉꯥꯡꯕꯗꯧꯅ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯣ ꯇꯧꯒꯅꯨ ꯑꯩꯉꯣꯟꯗ ꯏꯁ ꯀꯅꯥ ꯍꯥꯏꯔꯤꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯍꯧꯖꯤꯛꯇ ꯌꯥꯝꯕꯨꯡꯅ ꯍꯥꯏꯗꯨꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅ ꯐꯥꯔꯁꯨ ꯂꯩꯁꯥꯕꯤ ꯑꯆꯧꯕ ꯅꯠꯇꯤꯌꯦ ꯃꯆꯥ ꯌꯥꯝ ꯃꯆꯥꯗꯣ ꯈꯪꯉꯕ ꯑꯗꯨꯗꯣ ꯌꯥꯔꯦ ꯆꯥ ꯊꯛꯄꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯣ ꯀꯩꯒꯤꯅꯣ ꯑꯩꯁꯦ ꯀꯨꯏꯅ ꯊꯛꯈꯤꯗꯧꯔꯤ ꯑꯩꯗꯤ ꯀꯞꯇꯨ ꯄꯨꯈ꯭ꯔꯒꯦ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯦ ꯁꯨꯛꯂꯣꯏ ꯂꯣꯏꯁꯤꯜꯂꯔꯣꯏ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯒꯅꯦ ꯀꯞꯇꯣ ꯌꯥꯝꯕꯨꯡꯅ ꯈꯔ ꯐꯦꯡꯕꯤꯔꯣ ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯗ ꯏꯅꯝꯃꯗ ꯄꯤꯁꯤꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯐꯠ ꯆꯠꯈ꯭ꯔꯤ ꯄꯥꯃꯦꯜ ꯃꯥꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯠꯈ꯭ꯔꯤ ꯅꯨꯄꯤꯗꯨ ꯌꯦꯡꯍꯧꯔꯤ ꯋꯥꯈꯜ ꯑꯃ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯈꯟꯕꯒꯨꯝꯁꯨ ꯇꯧꯔꯤ ꯒꯣꯟꯗꯥ ꯆꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯥꯗꯣ ꯈꯪꯗꯦ ꯀꯔꯤꯕꯨ ꯈꯟꯕ